ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯃꯩ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯕ ꯃꯈꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯩ ꯈꯖꯤꯛ ꯇꯞꯈꯤꯕꯅ ꯅꯨꯄꯥꯗꯨꯗꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ! ꯑꯩꯕꯨ ꯏꯆꯦ ꯀꯦꯊꯕꯤꯒꯤ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯊꯅꯝꯕꯅꯦꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯅ ꯂꯧꯈꯤꯗꯀꯣ! ꯍꯥꯏ, ꯅꯪꯅꯦ ꯌꯨꯝ ꯑꯁꯤꯗꯒ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ! ꯊꯥꯖ ꯇꯞꯅ, ꯃꯥ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯍꯨꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 5ꯈꯛ ꯃꯣꯡꯄꯥꯛ ꯃꯈꯥꯗ ꯊꯝꯂꯒꯅꯦ ꯃꯥꯏꯁꯦ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯕꯨꯡ ꯏꯔꯨꯖꯅꯤ ꯈꯪꯗꯕ ꯍꯥꯄꯨ ꯃꯅꯝ ꯅꯝꯕꯗꯨꯅ ꯅꯔꯣꯟꯗ ꯌꯦꯞꯄꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯁꯤꯌꯥ꯫ ꯃꯥ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯑꯕ ꯃꯥ꯫ ꯏꯃꯥꯁꯨ ꯂꯧꯒꯜꯂꯦ ꯈꯪꯉꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯊꯝꯂꯤꯕꯅꯤꯅꯦ, ꯊꯝꯅ ꯍꯦꯛꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯄꯨꯈ꯭ꯔꯤꯁꯤꯅꯤ꯫ ꯐꯔꯦ ꯁꯤꯃ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯐꯅꯦꯛ ꯐꯪꯖꯟꯗꯣꯏꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯏꯅꯤ ꯊꯥꯔꯤꯛꯂꯩ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯔꯝꯃꯣ, ꯆꯪꯉꯛꯑꯒꯦ꯫ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯛꯈꯤꯒꯦ꯫ ꯆꯪꯉꯨ ꯆꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯇꯣꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯂꯉꯧ ꯊꯥꯁꯅꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯥꯗꯨꯃ ꯊꯛꯇꯨꯅ ꯑꯍꯜ ꯂꯃꯟꯒꯨꯝꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯥꯃꯇꯣꯃ, ꯑꯩꯗꯤ ꯌꯨꯝ ꯀꯩꯒꯁꯦ ꯑꯥꯗ ꯁꯍꯔꯔꯣꯝꯗ ꯑꯣꯏꯅꯕꯨ ꯍꯣꯡꯂꯁꯤꯔ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ ꯀꯩꯅꯣ? ꯏꯕꯣ, ꯁꯍꯔꯗꯒ ꯂꯩꯕ ꯐꯪꯖꯔꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯃꯥꯃ, ꯑꯩꯗꯤ ꯈꯜꯂꯛꯄ ꯀꯨꯏꯔꯦꯗ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯁꯦꯜ ꯊꯨꯝꯅꯒ ꯃꯔꯥꯡ ꯀꯥꯏꯗꯕꯁꯤꯗ ꯅꯪ ꯃꯥꯃꯗꯤ ꯈꯟꯖꯕꯗ ꯉꯥꯏꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯑꯦ, ꯀꯗꯥꯏꯗꯒꯤ ꯃꯥꯃ, ꯑꯩꯅ ꯍꯦꯛꯇ ꯄꯨꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯇꯣꯂꯉꯧꯒꯤ ꯋꯥꯗꯨꯗ ꯇꯣꯃꯥꯜꯅ, ꯍꯥ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯕꯨ ꯄꯨꯒꯗꯧꯔꯤꯕ? ꯏꯕꯣ, ꯅꯪ ꯍꯦꯛ ꯉꯥꯡꯕ ꯑꯃꯀꯣ꯫ ꯃꯥꯃ, ꯑꯩꯈꯣꯏꯗꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯄꯥꯏꯗ꯫ ꯃꯥꯃ, ꯑꯩꯈꯣꯏ ꯏꯃꯥꯅꯒ ꯀꯩꯊꯦꯜ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯆꯦꯅꯒ ꯐꯤ ꯁꯥꯔꯤꯁꯤꯗꯤꯕ ꯁꯨꯝ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯒꯤ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯩꯅꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯥꯡꯍꯧꯈꯣꯀꯣ꯫ ꯅꯪ ꯃꯥꯃ ꯆꯠꯂꯦꯍꯦ, ꯑꯗꯣ ꯁꯍꯔ ꯆꯠꯄꯒꯤ ꯋꯥꯗꯨꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯑꯇꯣ꯫ ꯍꯣꯏꯗ, ꯑꯩ ꯇꯣꯂꯉꯧꯅꯤ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯗꯣꯛꯈꯤꯕ ꯖꯕꯥꯟ ꯉꯥꯛꯈ꯭ꯔꯕ ꯃꯤꯅꯤꯗ꯫ ꯇꯣꯃꯥꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯁꯅꯥ ꯇꯣꯂꯉꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯩ ꯇꯣꯂꯉꯧ, ꯀꯝꯗꯧꯁꯤꯒꯦ? ꯅꯪꯕꯨ ꯉꯁꯤꯁꯨ ꯁꯣꯠꯇꯣꯏꯔꯣ? ꯏꯔꯩꯅꯦ, ꯏꯖꯠ ꯌꯥꯎꯗꯕ ꯊꯕꯛ, ꯑꯩ ꯇꯣꯂꯉꯧꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯨꯄꯥ 5 ꯆꯞꯄꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯊꯥꯁꯅꯥ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯗꯨꯅ, ꯉꯁꯤꯒꯤꯁꯤꯅ ꯀꯝꯗꯧꯕ? ꯉꯁꯤꯒꯤꯁꯤꯅ ꯏꯅꯦꯒꯤ ꯈꯇꯥꯗꯨꯗ ꯏꯁꯤꯜꯂꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯁꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖꯩ ꯏꯕꯦꯝꯃ, ꯏꯆꯥꯅ ꯁꯥꯕ ꯈ꯭ꯋꯥꯡ ꯐꯤꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦ, ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯅꯩ꯫ ꯏꯅꯦꯅ ꯍꯥꯏꯕ ꯑꯃ, ꯑꯗꯣ ꯏꯅꯦ, ꯍꯟꯗꯛꯇꯤ ꯂꯨꯄꯥ 50 ꯁꯨꯍꯟꯕꯤꯔꯛꯑꯣ, ꯂꯪ ꯃꯐꯤꯜꯁꯨ ꯇꯥꯡꯈꯠꯄꯅꯤꯅ꯫ ꯅꯪꯁꯨ 50ꯗꯤ ꯍꯥꯏꯔꯅꯨ, ꯑꯃꯗꯅꯦ 19ꯗ ꯑꯣꯏꯔꯣ꯫ ꯏꯅꯦꯁꯨꯅꯦ ꯍꯟꯗꯛꯁꯦ ꯁꯦꯜ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯊꯪꯗꯕꯨꯗꯤ 50ꯗ ꯑꯗꯨꯝ ꯁꯥꯔꯁꯤ꯫ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯥꯎꯕꯤꯇꯣꯟ ꯑꯗꯨ ꯊꯥꯔꯥꯛꯂꯩꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯃꯪꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯥꯛꯂꯩ, ꯅꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯩꯍꯧꯕ꯭ꯔꯣ? ꯊꯥꯔꯥꯛꯂꯩ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨꯗ ꯍꯥꯞꯆꯤꯟꯅ, ꯆꯥꯎꯕꯤꯇꯣꯟ ꯏꯕꯦꯝꯃ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯐꯕ ꯂꯥꯏꯕꯛ ꯀꯥꯇꯤ ꯅꯠꯇꯦꯕꯣ꯫ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯃꯤꯟꯅꯈꯤꯕꯗꯨꯗꯒꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯍꯧꯗ꯭ꯔꯤ꯫ ꯆꯥꯛꯀ ꯆꯥꯕ ꯆꯪꯂꯛꯇꯦ꯫ ꯀꯝꯗꯧꯅꯤ ꯏꯆꯥꯁꯤꯡꯁꯦ? ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯃꯥꯅ ꯀꯝꯗꯧꯍꯧꯅꯤ ꯈꯟꯕꯗ ꯑꯩꯅꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃꯕ! ꯏꯕꯦꯝꯃ, ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯁꯨ ꯉꯥꯏ, ꯏꯆꯥꯁꯨ ꯉꯥꯏ, ꯀꯥꯟꯅꯄꯣꯠꯇꯦ ꯈꯜꯂꯨꯔꯅꯨ꯫ ꯃꯣꯏꯅ ꯊꯣꯛꯄ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ, ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯆꯠꯂꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤꯇꯣꯟ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅꯦ, ꯅꯪ ꯃꯥꯃ ꯔꯘꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯨꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ꯫
ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯅꯆꯜꯒ ꯑꯩꯒꯅꯦ ꯋꯥꯔꯤꯁꯤ ꯈꯔꯗꯤ ꯐꯅꯤꯗꯣ ꯏꯃꯥ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯆꯥ ꯑꯩꯅ ꯑꯃꯣꯠ ꯑꯀꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯏꯁ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯁꯛꯇꯥ ꯃꯪꯗ ꯎꯌꯥꯟꯕ ꯅꯪ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅꯕꯨ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯏꯃꯥ ꯅꯆꯥ ꯑꯩꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯜ ꯄꯥꯏꯔꯛꯈꯤ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯇꯧꯔꯤꯕꯅꯤ ꯍꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯂꯉꯧ ꯑꯁꯥ ꯆꯥꯎ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯅꯪ ꯑꯁ ꯀꯩꯅꯣꯗ ꯏꯃꯥ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯒ ꯑꯩꯁꯦ ꯑꯁꯥ ꯂꯩꯇꯕ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯕ ꯃꯤ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯎꯕꯤꯇꯣꯟ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯅꯪꯕꯣ ꯑꯩꯗꯤꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯃꯥꯃꯅ ꯊꯕꯛ ꯆꯠꯁꯤ ꯍꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯀꯣ ꯅꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯁꯨꯅꯦ ꯅꯇꯥꯎ ꯖꯨꯒꯦꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧ ꯑꯁ ꯑꯩ ꯈꯪꯗꯦꯁꯤ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯂꯉꯧ ꯃꯆꯥꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯕꯤꯇꯣꯟ ꯃꯥꯗꯤ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨꯕు ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯗꯨꯗ ꯇꯣꯂꯉꯧꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯏꯇꯥꯎ ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯇꯥꯎ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯏꯅꯕꯤꯗ ꯌꯥꯗ꯭ꯔꯦ ꯖꯨꯒꯦꯅ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯁꯛ ꯃꯇꯥꯗꯨꯗ ꯌꯥꯕꯤꯔꯛꯑꯣꯏ ꯅꯁꯥꯒ ꯆꯥꯟꯅꯕ ꯃꯤꯁꯨ ꯈꯔ ꯌꯦꯡꯉꯨ ꯀꯩ ꯀꯨꯆꯨ ꯃꯨꯇꯥꯗꯨꯒ ꯑꯉꯧꯕ ꯅꯨꯡꯁꯤꯕꯗꯕꯨ ꯁꯛ ꯀꯨꯆꯨ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯪꯅꯗ ꯌꯥꯅꯕ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯩꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯝ ꯁꯦල් ꯄꯥꯏ ꯍꯥꯏꯔꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯖꯨꯒꯦ ꯑꯗꯨ ꯇꯟꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁ ꯑꯩ ꯇꯜꯂꯤꯀꯣ ꯅꯪꯁꯤꯗꯤꯅꯦ ꯅꯁꯛꯀ ꯆꯥꯟꯅꯕ ꯑꯝꯇ ꯉꯥꯡꯗꯦ ꯑꯣꯏꯕ ꯖꯨꯒꯦ ꯇꯜꯂꯁꯨ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯇꯨꯡ ꯑꯗꯨꯗ ꯏꯟꯅꯔꯛꯂꯤꯕꯗ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯃꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯀꯩ ꯂꯩꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯏꯁꯤꯕꯣ ꯖꯨꯒꯦ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯥꯗꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯅꯅꯥꯏ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯣꯒꯦ ꯂꯥꯏꯖ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯂꯥꯏꯔꯕ ꯁꯦꯜ ꯄꯥꯏꯗꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯦꯕꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯁꯨ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯖꯨꯒꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒꯤꯗꯤ ꯆꯜ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯄꯨꯊꯣꯛꯅ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎꯃꯛ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯂꯩꯇꯦ ꯍꯌꯦꯡ ꯅꯪꯒꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯂꯥꯏꯖ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯈꯖꯤꯛ ꯃꯨꯃꯣ ꯅꯣꯛꯆꯩ ꯁꯛꯀꯤ ꯅꯥꯄꯜꯅ ꯊꯃꯣꯏꯗ ꯃꯍꯨ ꯄꯨꯕꯤꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯑꯔꯣꯠꯄ ꯁꯛꯂꯣꯟ ꯑꯗꯨꯕꯨ ꯈꯪꯂꯨꯕ ꯌꯥꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤꯔꯣ ꯖꯨꯒꯦ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅꯁꯨ ꯍꯔꯥꯎꯗ ꯂꯣꯏꯔꯅꯤ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯅꯆꯜ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯀꯦ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯖꯨꯒꯦꯁꯨ ꯍꯔꯥꯎ ꯃꯇꯥꯎꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯃꯃꯤꯡ ꯂꯥꯏꯖ ꯀꯧꯏ ꯊꯪꯅꯕ ꯈꯨꯜꯗꯩ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯇꯣꯂꯉꯧ ꯍꯔꯥꯎꯅ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯕꯨ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯅꯥꯟꯅ ꯀꯦꯊꯔꯒ ꯆꯠꯊꯔꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯨ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯥꯗꯨꯁꯨ ꯅꯥꯄꯜ ꯈꯖꯤꯛ ꯀꯥꯔꯛꯂꯝꯃꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥꯁꯨ ꯁꯥꯒꯠꯂꯝꯃꯤ ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯦ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯂꯥꯏꯖ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜꯒꯗꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅ ꯍꯦꯉꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯤꯕꯣ ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣꯅ ꯇꯝꯐꯥ ꯏꯇꯞ ꯇꯞꯅ ꯄꯥꯕꯅ ꯁꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯁꯤꯅ ꯍꯥꯏꯕꯗꯨꯗ ꯀꯧꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯌꯥꯔꯦ ꯆꯠꯂꯝꯃꯨꯆꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅꯒ ꯅꯨꯡꯁꯤꯗꯝꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ ꯇꯣꯃꯩ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯐꯥ ꯏꯆꯥꯒꯤꯗꯤ ꯀꯔꯤ ꯂꯩꯌꯣ ꯍꯥꯏꯕ ꯄꯥꯕꯅ ꯁꯦꯜ ꯐꯪꯕꯒꯤ ꯀꯦꯇꯨꯀꯤꯅ ꯀꯔꯤꯕꯨ ꯂꯩꯗꯧꯔꯤꯒꯦ ꯃꯁꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯅꯗ꯭ꯔꯤꯕ ꯑꯍꯟꯕ ꯌꯥꯝ ꯂꯩ ꯑꯗꯨꯗꯒꯤꯅꯦ ꯑꯃ ꯂꯧꯔꯒ ꯃꯥꯏ ꯁꯦꯠꯆꯠꯁꯅꯤ ꯀꯥꯟꯅꯗꯕꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏꯗ ꯁꯦꯜ ꯇꯤꯡꯍꯜꯂꯒ ꯀꯩꯗꯧꯅꯦꯒꯦ ꯍꯥꯏꯔꯛꯂꯤꯕ ꯀꯦꯇꯨꯀꯤꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯅ ꯉꯝꯕ ꯇꯣꯃꯩ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯅ
Baba ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯑꯩꯅꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯔꯥꯎ ꯌꯥꯎꯗꯅ ꯑꯍꯟꯕ ꯐꯤꯖꯦꯠ ꯁꯦꯠꯀꯦ ꯍꯥꯏꯗꯣꯏꯅꯣ ꯏꯁꯤꯗꯒꯤ ꯑꯗꯨꯝ ꯋꯥꯏꯔꯕꯁꯨ ꯌꯥꯔꯦꯗ ꯌꯥꯔꯗ꯭ꯔ ꯅꯤꯁꯥ ꯌꯥꯔꯅꯤꯌꯦ ꯕꯥꯕꯥ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯔꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯃꯄꯥꯁꯨ ꯈꯤꯠ ꯊꯣꯛꯄꯤꯔꯣ ꯀꯣꯊꯗꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯂꯥꯏꯖꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯥꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯦ ꯑꯁꯨꯝ ꯍꯪꯗꯨꯅ ꯊꯤꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯅꯤꯗ ꯄꯥꯎꯊꯥꯡ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯟꯊꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯇꯨꯅ ꯇꯣꯂꯪꯉꯧꯒ ꯎꯅꯔꯝꯃꯤ ꯂꯥꯏꯖꯅ ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯑꯩꯗꯤ ꯉꯔꯥꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯇꯣꯂꯪꯉꯧ ꯅꯣꯛꯇꯨꯅ ꯇꯣꯂꯪꯉꯧ ꯀꯧꯏ ꯃꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯤ ꯃꯤꯡꯗꯥ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯔꯝꯗꯧ ꯈꯤꯗ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯗꯨ ꯂꯥꯏꯖ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯊꯃꯣꯏ ꯁꯦꯡꯅ ꯌꯥꯅꯤꯡꯉꯕꯣ ꯇꯥ ꯇꯣꯂꯪꯉꯧ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯕ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯀꯣꯏꯅꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗꯕ ꯌꯥꯗꯦ ꯇꯣꯂꯪꯉꯧꯁꯨ ꯀꯗꯔ ꯇꯧꯗꯨꯅ ꯍꯦꯔꯥ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯊꯥꯖꯗ ꯃꯥꯜꯂꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯁꯦꯜꯒꯤ ꯋꯥꯗꯤꯅꯦ ꯂꯩꯀꯥꯏꯗꯨꯗ ꯑꯩꯃꯨꯛ ꯁꯦꯜ ꯄꯥꯏꯕ ꯂꯩꯄꯣꯟꯇꯦ ꯅꯀꯣꯛꯇꯒꯤꯅ ꯅꯈꯣꯡ ꯐꯥꯎꯕ ꯁꯅꯥ ꯉꯥꯛꯇ ꯌꯣꯡꯈꯩ ꯁꯦꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯁꯍꯔꯗꯒꯁꯦ ꯁꯅꯥꯒꯤꯋꯣ ꯐꯤꯒꯤꯋꯣ ꯍꯦꯛꯇ ꯄꯣꯠꯐꯝꯒꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯉꯥꯡ ꯊꯥꯗꯣꯛꯇꯨꯅ ꯐꯝꯍꯜꯂꯤꯕꯅꯤ ꯇꯣꯂꯪꯉꯧꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯁꯨ ꯊꯥꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯂꯪꯉꯧ ꯅꯪꯅ ꯍꯥꯏꯔꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯇꯣꯂꯪꯉꯧꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯪꯉꯧ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯁꯤꯅ ꯂꯥꯏꯔꯔꯒ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯔꯤꯁꯤ ꯀꯩꯒꯤ ꯑꯁ ꯅꯪꯅ ꯉꯥꯡꯕ ꯑꯃꯀꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯊꯕꯛꯇꯣ ꯈꯔ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯂꯗꯤꯅꯦ ꯁꯦꯜ ꯊꯨꯝꯗꯣ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯄꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯏꯃꯥ ꯁꯦꯜꯁꯦ ꯊꯕꯛ ꯁꯨꯗꯅ ꯃꯇꯣꯝꯇ ꯂꯥꯛꯄꯗꯤ ꯌꯥꯗꯕ ꯖꯥꯠꯂ ꯍꯥꯏ ꯊꯕꯛ ꯁꯨꯗꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯥꯛꯇꯧꯔꯤꯒꯦ ꯂꯥꯏꯅ ꯀꯇꯟ ꯅꯪꯒꯤꯗꯃꯛ ꯅꯣꯡꯊꯛꯇꯒꯤ ꯁꯦꯜꯗꯣ ꯖꯕꯨꯟ ꯇꯨꯞ ꯊꯥꯔꯛꯀꯗ꯭ꯔꯣ ꯍꯥ ꯀꯥꯟꯅꯗꯕꯗꯅꯦ ꯂꯩꯕꯥꯛꯇꯨꯗꯨꯝ ꯈꯔ ꯊꯨꯅ ꯇꯧꯁꯤꯜꯂꯨ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥ ꯑꯩꯁꯨ ꯁꯦꯜ ꯇꯥꯜꯂꯗꯧꯅꯤꯗ ꯁꯤꯗꯩꯗꯤ ꯅꯆꯥꯁꯦ ꯍꯌꯦꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯣꯏꯗꯣꯏꯅꯤ ꯊꯥꯖ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯆꯤꯟꯗꯨꯡ ꯏꯟꯕ ꯍꯥꯏꯕꯝꯗꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯏꯃꯥ ꯇꯥꯆꯧꯒꯤ ꯋꯥꯁꯦ ꯆꯤꯟꯗꯨꯡ ꯏꯜꯂꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯖꯥꯠꯅꯤ ꯆꯥꯎꯕꯤ ꯇꯣꯟꯅ ꯅꯪꯁꯨ ꯅꯕꯨꯡꯗꯧꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯕ꯭ꯔꯣ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯗꯥꯏ ꯆꯥꯗꯨ ꯄꯤꯔꯛꯑꯣ ꯊꯥꯖ ꯆꯥꯗꯨꯕꯨ ꯃꯃꯥꯗ ꯄꯤ ꯇꯣꯂꯪꯉꯧꯁꯨ ꯆꯥꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯜ ꯄꯥꯏꯔꯛꯈꯤꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯃꯤꯔꯦꯝꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯅꯪ ꯃꯥ ꯃꯪꯆꯅꯕ ꯇꯧ ꯀꯥꯟꯅꯗꯕꯗ ꯀꯇꯨ ꯀꯥꯔꯟ ꯇꯧꯗ ꯂꯩꯔꯅꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯃꯇꯥꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥ ꯏꯕꯦꯝꯃ ꯍꯟꯗꯛꯀꯤ ꯇꯝꯕꯁꯤꯃꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯦꯛ ꯌꯥꯏ ꯍꯥꯏꯗꯨꯅꯤ ꯄꯨꯔꯅꯤꯃꯥꯅ ꯑꯣ ꯏꯕꯦꯝꯃ ꯋꯥꯍꯩ ꯈꯛꯇ ꯌꯥꯕ ꯅꯠꯇꯦ ꯈꯔꯁꯨ ꯆꯥꯊꯣꯛꯄ ꯇꯝꯃꯣ ꯀꯅꯥ ꯈꯪꯅꯤ ꯅꯪꯒꯤ ꯁꯦꯜ ꯄꯥꯏꯕꯗꯣ ꯃꯆꯤꯟꯗ ꯈꯛꯇ ꯄꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯄꯦꯃꯅ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯇꯥꯂꯨꯗ꯭ꯔꯣꯗ ꯆꯦꯜꯂꯨꯔꯒ ꯃꯌꯨꯝ ꯐꯥꯎꯕ ꯂꯩꯔꯝꯗꯕꯗꯣ ꯅꯥꯄꯜ ꯀꯥꯕꯤ ꯏꯕꯦꯝꯃ ꯅꯉꯣꯟꯗꯁꯨ ꯅꯣꯡꯃ ꯊꯣꯛꯄ ꯁꯣꯏꯖꯔꯣꯏ ꯑꯩꯗꯤ ꯄꯦꯃꯒꯨꯝꯕꯤ ꯑꯄꯪꯕ ꯀ꯭ꯋꯥꯛ ꯅꯠꯇꯦ ꯃꯌꯨꯝ ꯆꯠꯇꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯦꯡꯂꯨꯗꯧꯔꯤꯕꯅꯤ ꯀꯔꯤ ꯃꯌꯨꯝ ꯆꯠꯅꯤ ꯀꯥꯏꯅ ꯂꯩꯁꯥꯕꯤꯅ ꯃꯥꯏ ꯄꯥꯟꯗꯕ ꯇꯧꯅꯨ ꯃꯥꯒꯤ ꯋꯥꯗꯤ ꯑꯃꯈꯛꯅꯤ ꯄꯥꯜꯂꯤꯁꯤ ꯑꯗꯨꯅꯕꯨ ꯍꯥꯟꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯤꯕꯅꯤ ꯍꯌꯦꯡ ꯐꯖꯈ꯭ꯔꯕ ꯏꯃꯥꯌꯦꯁꯦ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯆꯩꯇꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯟꯅ ꯅꯣꯛꯏ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨ ꯂꯥꯏꯖ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨꯕ ꯕꯦꯝꯃ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅꯗꯤ ꯍꯌꯦꯡ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯑꯋꯥꯠꯄꯗ ꯂꯩꯍꯜꯂꯣꯏꯗꯣ ꯂꯩꯔꯒ ꯆꯕꯦꯠꯅꯕ ꯅꯨꯄꯥꯗꯨꯅꯗꯤ ꯍꯌꯦꯡ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥ ꯂꯤꯀꯣꯟꯗꯤ ꯂꯥꯏꯔꯗꯅ ꯏꯅꯐꯤ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯏꯜꯍꯟꯕ ꯉꯝꯗ ꯁꯛꯁꯨꯒꯁꯦ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯃꯥꯟꯈꯩ ꯂꯩꯗꯧꯔꯤꯕꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯂꯥꯏꯖ ꯑꯩꯁꯨ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯑꯝꯇ ꯀꯣꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯇꯥ ꯀꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯁꯨ ꯑꯄꯪꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ
ꯇꯣꯂꯪꯉꯧꯅ ꯁꯦꯟ ꯄꯥꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯂꯪꯉꯧꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣꯃꯤ? ꯍꯌꯦꯡ ꯎꯅꯕꯗ ꯂꯥꯏꯖꯅ ꯂꯨꯄꯥ 100 ꯄꯨꯔꯛꯑꯣ ꯍꯥꯏꯔꯦꯃꯤ꯫ ꯖꯨꯒꯦꯅ ꯏꯇꯥꯎ ꯅꯪꯁꯨ ꯅꯔꯟꯗꯤ ꯂꯩꯇꯅ ꯀꯩꯗꯧꯕꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯖꯤꯜꯂꯨꯏꯅꯣ? ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨꯅꯦ ꯑꯉꯛꯄꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯄꯤꯔꯧꯒ ꯑꯗꯥ ꯊꯤꯔꯧꯒ ꯁꯣꯝꯗ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯨꯗꯕ ꯂꯩꯇ꯭ꯔꯤ꯫ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯍꯟꯗꯛꯀꯤꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯛꯑꯅꯨꯅ ꯍꯥꯏꯈ꯭ꯔꯒꯦ꯫ ꯅꯨꯄꯤꯅ ꯅꯪꯅ ꯀꯣꯏꯔꯒ ꯃꯊꯥꯅ ꯇꯤꯟꯅꯔꯨꯕ ꯑꯩꯅ ꯑꯣꯏꯅ ꯁꯥꯔꯦ꯫ ꯑꯩ ꯌꯨꯝꯗꯝꯗ ꯆꯪꯉꯨꯒꯦ, ꯀꯔꯤ ꯌꯣꯟꯕ ꯌꯥꯕ ꯂꯩꯒꯦꯅ ꯑꯝꯇ ꯌꯦꯡꯉꯨꯒꯦ, ꯅꯪꯁꯨ ꯌꯦꯡꯉꯨ꯫ ꯂꯨꯄꯥ 2 ꯐꯥꯎ ꯄꯥꯏꯗꯕ ꯃꯋꯥ ꯑꯁꯤꯗ ꯂꯨꯄꯥ 100 ꯄꯤꯔꯧ ꯀꯥꯏꯅ ꯑꯉꯛꯄ ꯅꯨꯄꯤꯅꯦꯃꯤ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯖꯨꯒꯦꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯂꯪꯉꯧꯁꯨ ꯃꯌꯨꯝꯗ ꯃꯊꯥ ꯁꯥꯅ ꯆꯪꯂꯛꯏ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯆꯜ ꯅꯨꯄꯤꯅ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯂꯪꯉꯧ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯐꯤ ꯂꯣꯜꯂꯤꯔꯣ? ꯏꯆꯜꯗꯤ ꯁꯛ ꯐꯖꯔꯤꯕ, ꯍꯌꯦꯡ ꯇꯥꯆꯧꯅ ꯅꯨꯄꯥ ꯑꯐꯕ ꯑꯝꯗ ꯊꯥꯖꯕꯤꯗꯣꯏꯅꯤ꯫ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯅ ꯇꯥꯆꯧ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯍꯦ ꯀꯩꯅꯣ ꯁꯤꯒꯥꯡꯁꯤꯕꯨ? ꯃꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯒ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯕ꯫ ꯀꯩꯅꯣ ꯍꯥꯏꯔꯣ? ꯏꯆꯜꯒꯤꯕꯨ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯅꯕꯨꯡ ꯅꯣꯡ ꯅꯤꯅꯤꯗꯤ ꯋꯥꯏꯒꯦꯗꯅ ꯁꯦꯟꯗꯣꯏꯒ ꯍꯥꯞꯄꯒ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯒꯦ꯫ ꯇꯥꯆꯧ ꯑꯩ ꯁꯦꯜꯒ ꯂꯩꯇꯦꯀꯣ, ꯐꯤꯁꯤ ꯂꯣꯟꯕ ꯂꯣꯏꯔꯒ ꯁꯤꯗꯒꯤ ꯄꯤꯗꯧꯗ ꯉꯥꯏꯔꯦ꯫ ꯑꯣ ꯐꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯤꯇꯣꯟꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯎꯕꯗ ꯇꯣꯂꯪꯉꯧꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯗ ꯐꯠ ꯂꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯃꯥ ꯏꯁꯤꯡꯁꯤ ꯊꯛꯆꯤꯜꯂꯨ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯉꯁꯥꯏꯅ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯄꯥꯎ ꯄꯤꯔꯧ ꯌꯥꯗ꯭ꯔꯣ? ꯅꯆꯥ ꯑꯣꯛꯄ ꯂꯥꯛꯑꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯏꯃꯥ ꯋꯥꯅꯕ ꯊꯕꯛꯅꯤ, ꯏꯃꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯂꯕ ꯆꯥꯎꯕꯤꯇꯣꯟꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯁꯦꯜ ꯂꯩꯇꯦꯅꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯂꯪꯉꯧ ꯁꯥꯎꯅꯤꯡꯅ ꯍꯦꯔꯩꯃ, ꯏꯃꯥꯅ ꯁꯦꯜ ꯂꯩꯇꯦ ꯄꯥꯏꯗꯅ ꯍꯥꯏꯃꯟꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ, ꯅꯣꯡꯗꯁꯨ ꯂꯩ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯍꯥꯏ ꯁꯦꯜꯗꯨ ꯂꯩꯇꯅ ꯂꯩ ꯍꯥꯏꯒꯗ꯭ꯔꯣ? ꯅꯪꯁꯨ ꯅꯨꯄꯥꯅꯤ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯊꯨꯝꯗꯣ ꯇꯥꯟꯕ ꯀꯩꯗꯧꯒꯦ? ꯏꯀꯥꯏ ꯈꯪꯗꯕꯣ? ꯏꯃꯥ ꯑꯗꯨꯗ ꯈꯪꯗꯦ, ꯂꯨꯄꯥ 100 ꯈꯛꯇ ꯄꯤꯔꯣ, ꯑꯩ ꯊꯕꯛ ꯑꯝꯇ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦꯕ꯫ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯈ꯭ꯔꯦ, ꯅꯣꯡꯃꯇꯁꯨ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄꯗꯤ ꯂꯩꯇꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯅ ꯃꯥꯃ ꯈꯦꯝꯆꯥꯗꯒꯤꯅꯦ ꯂꯨꯄꯥ 30 ꯂꯧꯋꯦ ꯍꯥꯏꯔꯤꯁꯤ ꯀꯩꯗ ꯁꯤꯖꯤꯟꯅꯩ? ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ? ꯍꯟꯗꯛ ꯅꯪꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯛꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯒ ꯊꯛꯂꯕ꯭ꯔꯥ ꯍꯥꯏꯃꯤ? ꯇꯣꯂꯪꯉꯧ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯃꯤ ꯅꯆꯥꯁꯤ ꯄꯥꯈꯪ, ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯕ ꯁꯤꯖꯤꯟꯅꯗꯅ ꯀꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦ? ꯍꯔꯦ ꯅꯨꯄꯤ ꯀꯣꯏꯕꯗꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯅꯕ꯭ꯔꯣ? ꯅꯣꯡꯃ ꯐꯥꯗꯣꯛ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯃ ꯆꯥꯕꯅ ꯆꯥꯕꯅꯤ꯫ ꯑꯩꯅꯦ ꯁꯦꯜꯒ ꯂꯩꯇꯦ, ꯁꯦꯜ ꯄꯤꯕ ꯉꯝꯃꯣꯏꯀꯣ꯫ ꯏꯁ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄꯗꯕꯨ ꯂꯨꯄꯥ 100 ꯄꯤꯌꯨ ꯀꯥꯏꯅ? ꯏꯕꯨꯡꯉꯣ ꯏꯃꯥꯅꯅꯦ ꯅꯪꯅꯦ ꯇꯣꯝꯕꯤꯗꯒꯤ ꯍꯋꯥꯏ ꯃꯪꯒꯜ ꯂꯨꯄꯥ 3ꯒꯤ ꯂꯩꯕꯤꯒꯦ, ꯑꯗꯨꯒꯅꯦꯅꯈꯣꯏ ꯑꯅꯤ ꯄꯨꯡ 3 ꯃꯨꯛꯇꯤ ꯆꯥꯅꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯂꯪꯉꯧ ꯁꯥꯎꯅ ꯌꯥꯔꯦ ꯏꯃꯥ, ꯂꯨꯄꯥ 100 ꯐꯥꯎ ꯂꯩꯇꯕ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕ ꯌꯨꯝꯅꯣ ꯍꯥꯏꯕꯅꯤꯗ? ꯆꯥꯎꯕꯤꯇꯣꯟꯁꯨ ꯁꯥꯎꯅ ꯅꯃꯥꯟꯅꯕꯁꯤꯡꯅ ꯁꯦꯜ ꯇꯥꯟꯅꯔꯤꯁꯤ ꯇꯥꯜꯂꯨꯁꯨ ꯆꯠꯂꯨꯅꯦ꯫ ꯑꯩ ꯋꯥꯗꯪ ꯍꯜꯂꯛꯄꯅꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ, ꯆꯒꯠ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯌꯥꯝ ꯂꯥꯡꯉꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯂꯪꯉꯧ ꯎꯄꯥꯏ ꯂꯩꯇ ꯖꯨꯒꯤ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯇꯥꯎ ꯂꯩꯇ꯭ꯔꯣ? ꯏꯃꯨꯡꯗꯒꯤ ꯖꯨꯒꯦꯗꯨ ꯐꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯇꯣꯂꯪꯉꯧꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯅꯦꯛꯅꯤ, ꯂꯥꯛꯑꯣ ꯏꯅꯦ ꯊꯝꯕꯥꯜꯗ ꯍꯦꯛꯇ ꯌꯣꯜꯂꯨꯔꯁꯤ, ꯂꯨꯄꯥ 50ꯒꯤ ꯁꯤꯠꯅꯤ꯫ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯇꯣꯂꯪꯉꯧ ꯃꯇꯥꯎꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯏꯇꯥꯎ ꯅꯪ ꯈꯛꯇꯅꯤꯀꯣ, ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯐꯥꯎ ꯇꯦꯛꯅ ꯉꯥꯡꯂꯛꯏ, ꯅꯪ ꯈꯛꯇꯅꯤ ꯏꯇꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯫ ꯌꯥꯔꯁꯤ, ꯏꯔꯨꯖꯗꯕꯒꯤ ꯍꯨꯃꯥꯡ ꯃꯅꯝ ꯅꯝꯃꯤ, ꯊꯥꯗꯣꯛꯑꯝꯃꯤ, ꯎꯗꯣꯔꯦ ꯑꯩ꯫ ꯇꯣꯂꯪꯉꯧ ꯀꯣꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯏꯔꯨꯖꯗꯕ, ꯑꯗꯨꯅꯅꯤꯅꯦ ꯃꯅꯝꯗꯣ ꯑꯃꯥꯡꯁꯪ ꯀꯥꯏ ꯃꯅꯝ ꯅꯝꯃꯤꯗꯤ꯫ ꯌꯥꯔꯦ ꯆꯠꯁꯤꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜ ꯍꯣꯏꯗ ꯌꯧꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅ ꯑꯗꯨꯃꯛ ꯀꯧꯔꯛꯏ꯫ ꯇꯣꯂꯪꯉꯧ, ꯖꯨꯒꯤꯌꯥ, ꯀꯩ ꯂꯩꯔꯦ? ꯀꯩꯅꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ? ꯖꯨꯒꯤꯅ ꯏꯅꯦ ꯐꯅꯦꯛꯁꯤꯃꯇ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨ ꯄꯤꯔꯛꯏ꯫ ꯊꯝꯕꯥꯜ ꯏꯉꯛꯉꯛꯅ ꯐꯅꯦꯛ ꯑꯗꯨꯕꯨ ꯂꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯖꯨꯒꯦ, ꯅꯪꯒꯤꯁꯤꯕꯨ ꯅꯃꯥꯗꯒꯤ ꯇꯨꯃꯤꯟꯅ ꯂꯧꯔꯛꯏꯔꯣ? ꯖꯨꯒꯦ ꯀꯩꯁꯨ ꯈꯟꯗ ꯁꯤꯡ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ ꯑꯍꯟꯕ ꯐꯅꯦꯛꯅꯤ, ꯂꯨꯄꯥ 50ꯗꯤ ꯄꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ, ꯁꯣꯝꯗ ꯊꯕꯛ ꯑꯃꯒꯤ ꯁꯦꯜꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ,
ꯑꯗꯨꯗ ꯏꯅꯦꯗ ꯈꯔ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏꯅꯤ ꯌꯥꯏꯗ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯅꯦꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯏꯅꯦ ꯁꯦ ꯂꯧꯊꯣꯛꯎꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜ ꯂꯨꯄꯥ 50 ꯆꯞꯄꯤ ꯑꯃ ꯖꯨꯒꯦꯗ ꯄꯤꯔꯛꯏ ꯖꯨꯒꯦꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯊꯝꯕꯥꯜꯅ ꯃꯇꯨꯡ ꯌꯣꯟꯒꯗꯕ ꯂꯩꯔꯁꯨꯅꯦ ꯏꯅꯦꯒꯤꯗꯤ ꯍꯦꯛꯇ ꯄꯨꯔꯛꯎꯀꯣ ꯅꯣꯏꯅ ꯍꯥꯏꯕ ꯃꯃꯜꯗꯣ ꯏꯅꯦ ꯑꯗꯨꯝ ꯄꯤꯒꯦ ꯇꯣꯂꯪꯉꯧꯅ ꯍꯤꯔꯛꯏꯅꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯌꯣꯜꯂꯒ ꯆꯥꯎꯃꯤꯗꯧꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯥꯛꯄꯩ ꯋꯥꯅꯤ ꯍꯟꯊꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯤ ꯍꯦꯔꯦ ꯇꯣꯂꯪꯉꯧ ꯅꯣꯏꯅ ꯑꯇꯣꯞꯄꯗ ꯌꯣꯟꯗꯧꯁꯨ ꯑꯃꯍꯥꯅꯤ ꯑꯗꯨ ꯈꯟꯕꯒꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯀꯇꯟ ꯅꯪꯅꯕꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯌꯣꯜꯂꯒ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒ ꯆꯥꯅꯤꯒꯦ ꯈꯔ ꯂꯩꯔꯗꯤ ꯐꯅꯦꯛ ꯃꯔꯨꯞ ꯍꯧꯒꯦꯒ ꯍꯥꯏꯔꯛꯄꯁꯨ ꯈꯪꯄꯣꯟꯇꯦ ꯏꯅꯦ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯁꯤꯜꯂꯛꯀꯅꯨꯗ ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯖꯨꯒꯤꯌꯥ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤ ꯄꯨꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯖꯨꯒꯦꯁꯨ ꯇꯣꯂꯪꯉꯧꯕꯨ ꯁꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯑꯗꯨꯕు ꯁꯨꯅꯕ ꯊꯤꯔꯕ ꯃꯇꯨꯡ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯅꯣꯡꯃꯒꯤ ꯇꯣꯂꯪꯉꯧꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯇꯣꯂꯪꯉꯧꯁꯨ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯂꯥꯏꯖꯅ ꯁꯅꯥ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯅ ꯇꯣꯂꯪꯉꯧꯒꯤ ꯃꯐꯝꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯇꯣꯂꯪꯉꯧꯁꯨ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕꯤꯇꯣꯟꯅ ꯍꯩꯊꯥꯖ ꯉꯥꯔꯤꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯌꯥꯝꯈ꯭ꯔꯕ ꯉꯥꯔꯤꯅꯤꯀꯣ ꯃꯆꯤꯠ ꯂꯩꯅꯕꯗꯣ ꯇꯜꯂꯦꯗꯅ ꯏꯃꯥꯅ ꯄꯨꯟꯅ ꯂꯧꯔꯛꯑꯕꯅꯤ ꯑꯩꯅꯦ ꯃꯅꯤꯡꯗꯒꯤ ꯐꯗꯤꯒꯣꯝꯗꯣ ꯑꯃꯨꯛꯇꯤ ꯍꯦꯛꯂꯨꯈꯤꯒꯦ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯉꯥꯔꯤꯁꯦ ꯃꯤꯒ ꯌꯥꯝꯗꯕꯅꯤꯅ ꯆꯍꯤ 1-2ꯗꯤ ꯆꯥꯅꯕ ꯌꯥꯅꯤ ꯐꯖꯅ ꯂꯤꯔꯒ ꯊꯝꯃꯒ ꯊꯥꯖꯁꯨ ꯏꯃꯨꯡꯗꯒꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯊꯅꯃꯨ ꯂꯧꯁꯤꯜꯂꯒꯦ ꯆꯥꯎꯕꯤꯇꯣꯟꯁꯨ ꯃꯅꯤꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯇꯣꯂꯪꯉꯧ ꯁꯨꯃꯥꯡꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯉꯥꯔꯤ ꯑꯗꯨꯕు ꯈꯥꯎ ꯑꯃꯗ ꯈꯔ ꯈꯥꯏꯗꯣꯛꯂ ꯃꯇꯨꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯑꯩꯅꯦ ꯇꯣꯂꯪꯉꯧꯅꯦ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯇꯣꯂꯪꯉꯧ ꯀꯩꯗꯧꯔꯦ ꯅꯪꯅ ꯍꯣꯕꯤ ꯂꯩꯗꯨꯅ ꯇꯣꯂꯪꯉꯧ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯔꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗ ꯄꯤꯗꯨꯅ ꯃꯥꯃꯥ ꯁꯦ ꯉꯥꯔꯤꯅꯤ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯇꯣꯃꯥꯜ ꯉꯛꯅ ꯀꯔꯤꯅꯣ ꯇꯣꯂꯪꯉꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯑꯩꯒꯁꯤ ꯃꯣꯏꯒꯤ ꯁꯍꯔꯗꯒ ꯄꯨꯕꯤꯅꯤ ꯍꯥꯏꯔꯝꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯉꯥꯔꯤ ꯌꯣꯟꯕ ꯂꯥꯛꯏꯕ ꯑꯁ ꯃꯥꯃꯥ ꯁꯦꯜꯗꯣ ꯌꯨꯝꯊꯪꯅꯕꯅ ꯄꯥꯏꯕꯅꯤ ꯑꯩꯅ ꯄꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯥꯃꯥ ꯑꯩ ꯁꯦꯜꯗꯤ ꯁꯣꯏꯗꯅ ꯄꯥꯏꯔꯛꯈꯤꯅꯤ ꯅꯣꯡꯃ ꯇꯣꯂꯪꯉꯧ ꯅꯪꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯁꯦꯜ ꯊꯨꯝꯒꯗꯨ ꯈꯔ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯅꯪꯕꯨꯈꯔ ꯇꯧꯅꯦ ꯃꯥꯃꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨꯗ ꯃꯤ ꯏꯁꯥꯅ ꯏꯁꯥ ꯁꯦꯜ ꯄꯥꯏꯅ ꯈꯟꯖꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯁꯦꯜ ꯂꯨꯄꯥ 10 ꯄꯤꯔꯨꯁꯦ ꯁꯦ ꯃꯥꯃꯥ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦꯕ ꯅꯁꯨ ꯅꯨꯄꯤ ꯎꯅꯔꯨꯗꯧꯔꯤꯕꯅꯤ ꯊꯤꯗ ꯃꯁꯤꯗꯤ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯇꯣꯂꯪꯉꯧ ꯍꯔꯥꯎ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯣꯂꯪꯉꯧ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯂꯪꯉꯧ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯊꯦꯡꯉꯩꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯄ꯭ꯔꯣ ꯍꯣꯏ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯖ ꯁꯦꯜ ꯑꯗꯨꯕు ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥ ꯇꯣꯂꯪꯉꯧ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ ꯇꯣꯂꯪꯉꯧ ꯇꯞꯅ ꯑꯗꯨ ꯂꯥꯏꯖ ꯅꯪꯁꯦ ꯁꯦꯜ ꯄꯥꯏꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇꯕ ꯊꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕꯒꯗꯤ ꯄꯥꯝꯗ꯭ꯔꯣ ꯊꯥ ꯇꯣꯂꯪꯉꯧ ꯁꯦꯜꯗꯤ ꯄꯥꯏꯗꯅ ꯊꯃꯣꯏ ꯏꯅꯥꯛ ꯈꯨꯜꯂꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯦල් ꯄꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯕ ꯉꯝꯕꯗꯣ ꯊꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯅꯠꯇꯦ ꯇꯣꯂꯪꯉꯧ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯂꯥꯏꯖꯅ ꯇꯥ ꯇꯣꯂꯪꯉꯧ ꯍꯌꯦꯡꯅꯦ ꯌꯨꯝꯒꯗꯣ ꯐꯖꯅ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯄ ꯃꯈꯩ ꯁꯥꯒꯗꯕꯅꯤꯀꯣ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯂꯦꯟꯅꯗꯧꯔꯤꯕꯅꯤ ꯍꯣꯏ ꯁꯥꯒꯦ ꯐꯛꯂꯥꯡꯒꯗꯣ ꯍꯦꯟꯅ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯅꯕ ꯇꯦꯟꯅꯋꯥ ꯃꯆꯨꯒ ꯁꯪꯂꯝꯒꯦ ꯑꯁ ꯇꯥ ꯇꯣꯂꯪꯉꯧ ꯅꯪꯁꯤꯃꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯅꯣꯏꯗꯃꯨꯛ ꯂꯣꯏꯅ ꯄꯨꯔꯛꯇꯣꯏꯅꯦ ꯑꯩꯅ ꯇꯣꯂꯪꯉꯧ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤ ꯅꯪ ꯄꯨꯗꯤ ꯄꯨꯔꯛꯎꯀꯣ ꯍꯣꯏ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯁꯦꯜ ꯊꯨꯝꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯏꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯄꯤꯔꯛꯏꯁꯤꯅꯗꯤ ꯀꯦꯇꯨꯀꯤꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯨ ꯍꯩ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯇꯥꯠ ꯍꯩꯕꯅꯤ ꯆꯦꯛꯁꯤꯜꯂꯨꯍꯦ ꯅꯪꯕꯣ ꯆꯦꯛꯁꯤꯜꯂꯨꯅꯦ ꯀꯅꯥꯅ ꯈꯪꯅꯤ ꯂꯥꯏꯔꯕ ꯂꯝꯖꯥ ꯑꯣꯏꯔꯝꯂꯕꯗꯤ
ꯑꯩꯁꯨ ꯈꯟꯕꯕꯨꯗꯤ ꯈꯜꯂꯤꯕꯅꯤ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯈꯨꯜꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔ ꯍꯥꯏꯗꯅ ꯈꯟꯕ ꯅꯠꯇꯦ ꯆꯠꯂꯨꯀꯣ ꯅꯪꯅꯦ ꯑꯃꯁꯤꯅꯒ ꯅꯨꯄꯥ ꯑꯐꯕ ꯐꯪꯈ꯭ꯔꯕꯗꯤ ꯆꯥꯛꯆꯍꯧꯁꯅꯤ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥ ꯑꯁꯤ ꯈꯔ ꯊꯨꯅꯝꯇ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯁꯤ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯃꯈꯣꯡ ꯇꯦꯛꯄꯗꯔ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯌꯦꯠꯇꯅ ꯂꯩꯗꯣꯔꯤ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯌꯦꯡꯕꯗ ꯀꯜꯂꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯛꯀꯦꯁꯦ ꯁꯣꯝꯗꯅ ꯆꯥꯎꯕꯤꯇꯣꯟ ꯁꯥꯎꯅ ꯍꯩ ꯉꯥꯔꯤꯗꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎꯀꯣ ꯅꯠꯇꯦ ꯅꯨꯄꯤ ꯀꯣꯏꯕꯗꯨꯕꯨ ꯀꯅꯥꯅ ꯉꯥꯔꯤ ꯄꯤꯅꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯔꯤꯗꯣ ꯃꯥ ꯃꯇꯣꯃꯜꯗ ꯄꯤꯔꯝꯃꯒ ꯁꯦꯜ ꯑꯣꯏꯅ ꯂꯧꯔꯒ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯕꯗ ꯍꯥꯞꯄꯤꯈ꯭ꯔꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯂꯩꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯅꯥ ꯁꯥꯅꯕ ꯁꯦꯜ ꯊꯩꯕ ꯍꯧꯔꯦꯅꯦ ꯍꯦ ꯅꯪꯅꯦ ꯅꯊꯤꯕꯣꯡ ꯆꯥꯒ ꯆꯥꯕ ꯌꯥꯔꯣꯏ ꯅꯪ ꯅꯇꯨꯗ ꯉꯥꯔꯤ ꯐꯥꯎꯕ ꯈꯥꯏꯗꯨꯅ ꯄꯤꯕ ꯍꯩꯔꯒ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯅꯤꯗꯤ ꯈꯪꯗꯕ ꯅꯪ ꯍꯖꯥ ꯅꯕꯨꯡꯒꯤ ꯆꯥꯒ ꯍꯥꯞꯂꯝꯕ ꯌꯥꯔꯣꯏꯀꯣ ꯈꯪꯂꯦꯗꯅ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯇꯣꯂꯉꯧꯒꯤ ꯈꯨꯜ ꯇꯝꯅ ꯇꯣꯂꯉꯧꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯃꯥꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯍꯪꯂꯛꯏ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯦꯛꯇ ꯍꯪꯉꯨ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ ꯇꯥ ꯇꯣꯂꯉꯧ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯅ ꯀꯔꯤ ꯍꯩꯕ ꯏꯕꯦꯝꯃ ꯇꯣꯂꯉꯧ ꯑꯕ ꯍꯣꯏꯅꯦ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ ꯁꯍꯔꯗꯒ ꯀꯔꯕꯥꯔꯒ ꯌꯥꯝꯅ ꯇꯧꯕ ꯅꯨꯄꯥꯗꯨꯅꯦ ꯌꯥꯝ ꯆꯥꯎꯅ ꯀꯔꯕꯥꯔ ꯇꯧꯕꯅꯦ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯤꯗ ꯇꯣꯂꯉꯧ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯨꯅꯤꯡꯗꯕ ꯃꯀꯣꯛꯅꯤꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯗꯨꯔꯅꯦ ꯂꯥꯏꯖ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯏꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯛꯄꯤꯔꯛꯑꯣ ꯇꯨ ꯑꯥꯗꯒꯤ ꯌꯨꯝ ꯑꯃ ꯎꯄꯥꯛꯅ ꯃꯊꯣꯜ ꯍꯥꯞꯄ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯦ ꯏꯒ ꯀꯤꯡꯊꯕ ꯐꯛꯂꯥꯡꯒ ꯏꯁꯩ ꯁꯦꯒꯥꯏꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯣꯂꯉꯧꯅ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯇꯥ ꯇꯣꯂꯉꯧ ꯁꯤꯕꯨ ꯅꯪꯒꯤ ꯅꯌꯨꯝꯂꯣ ꯍꯥ ꯅꯪꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ ꯇꯣꯂꯉꯧꯗꯤ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯅꯪꯅ ꯀꯗꯣꯝꯗ ꯌꯨꯝ ꯂꯩ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯉꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯄꯨꯝꯕ ꯇꯠꯅꯔꯕꯅꯤ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯤꯇꯣꯟ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯃꯆꯥꯗ ꯋꯥ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯀꯣ ꯉꯁꯤꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯇꯣꯟ ꯉꯛꯅ ꯕꯦꯝꯃ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯇꯣꯂꯉꯧꯒ ꯈꯪꯅꯕ꯭ꯔꯣ ꯇꯥ ꯇꯣꯂꯉꯧ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯁꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕ ꯏꯅꯦꯅꯤ ꯑꯗ ꯃꯁꯥ ꯉꯝꯗꯦꯅ ꯊꯕꯛꯁꯨ ꯂꯥꯛꯇꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ ꯁꯤ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦꯗ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕꯗ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯛꯂꯥꯡꯒ ꯏꯀꯥꯏꯕꯁꯤꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯂꯉꯧ ꯑꯩꯒꯤ ꯌꯨꯝꯅꯤ ꯈꯜꯂꯗꯤ ꯅꯪꯁꯨ ꯑꯉꯛꯄꯅꯤ ꯂꯥꯏꯖ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯤꯇꯣꯟ ꯁꯥꯎꯅ ꯃꯈꯣꯡꯅ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗꯤ ꯍꯦꯛꯇ ꯀꯟꯕ ꯍꯧꯔꯛꯏ ꯀꯔꯤ ꯅꯃ ꯍꯥꯏꯕꯨ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯤ ꯀꯥꯏꯅ ꯍꯦ ꯑꯣꯜꯂꯛꯈꯤ ꯃꯁꯤꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯃꯁꯤ ꯏꯃꯥ ꯑꯌꯣ ꯏꯃꯥ ꯁꯣꯏꯈ꯭ꯔꯦ ꯑꯌꯨꯕ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯌꯥ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯆꯥꯎꯕꯤꯇꯣꯟ ꯐꯨꯔꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯥꯡꯊꯛꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯏꯃꯥꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯑꯣꯏꯕꯤꯌꯨ ꯍꯦꯔꯥ ꯏꯃꯥ ꯇꯥꯅꯤꯡꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯀꯩꯗꯥꯁꯤꯗꯅꯦ ꯂꯩꯕꯤꯒꯗꯕ ꯂꯥꯏꯁꯤ ꯅꯠꯇꯦ ꯑꯗꯨꯒ ꯇꯥ ꯇꯣꯂꯉꯧ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯀꯅꯨ ꯅꯪꯒ ꯑꯩꯒꯩ ꯃꯔꯤꯁꯨ ꯇꯠꯅꯔꯕꯅꯤ ꯅꯪꯒꯨꯝꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯗ ꯅꯕꯤ ꯑꯃꯅ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯇꯣꯂꯉꯧꯅ ꯐꯅ ꯈꯥꯝꯂꯕꯁꯨ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖ ꯇꯣꯂꯉꯧ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯇꯣꯂꯉꯧꯗꯤ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯃꯗꯤ ꯀꯦꯇꯨꯀꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯀꯦꯇꯨꯀꯤꯅ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯆꯥ ꯊꯥꯖꯅꯤꯡꯗꯧꯔꯤꯒꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯁꯥꯒꯤ ꯂꯦꯡꯒꯥ ꯊꯤꯌꯣ ꯐꯅꯁꯨ ꯍꯥꯏꯔꯦ ꯐꯅꯁꯨ ꯉꯥꯡꯂꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯥꯁꯤꯗ ꯏꯀꯥꯏꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅꯤ ꯀꯧꯔꯒ ꯅꯅꯥꯛ ꯇꯠꯄ ꯃꯈꯩ ꯐꯨꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ
ꯑꯇꯣꯞꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯗ ꯄꯤꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗꯤꯅꯦ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯅꯦꯅ ꯈꯟꯗꯣꯛꯑꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯁꯦꯜ ꯇꯥꯟꯒꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯨ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦ ꯑꯉꯥꯎ ꯐꯩ ꯃꯥꯟꯈꯩ ꯁ꯭ꯋꯥꯏꯗꯒꯅꯦ ꯂꯩꯒꯅꯨꯀꯣ ꯆꯥꯛꯅꯤ ꯊꯤꯅꯤꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯑꯗꯨ ꯇꯝꯐꯥ ꯇꯣꯂꯪꯉꯧꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯇꯣꯂꯪꯉꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯂꯪꯉꯧ ꯏꯆꯦꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯩꯅꯁꯨ ꯇꯥ ꯇꯣꯂꯪꯉꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯇꯣꯂꯪꯉꯧ ꯇꯝꯐꯥꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩ ꯍꯥꯏꯕ ꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛ ꯂꯥꯏꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯇꯣꯏꯅ ꯂꯩꯕ ꯑꯣꯏꯕꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯥꯁꯨ ꯇꯝꯐꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛꯇꯤ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯃꯤꯡꯗꯣ ꯇꯝꯐꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯁꯦꯡꯕ ꯂꯥꯏꯖꯒꯤ ꯃꯅꯥꯎ ꯅꯨꯄꯤꯔꯣ ꯇꯝꯐꯥ ꯅꯨꯡꯉꯥꯏꯇꯅ ꯅꯠꯇꯦ ꯏꯇꯥ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯇꯨꯀꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯅꯤꯂꯩꯃ ꯀꯧꯕꯤ ꯑꯃ ꯂꯧꯕ ꯃꯥꯒꯤ ꯃꯆꯥꯅꯤ ꯄꯥꯕꯅ ꯏꯃꯥꯒꯩꯒꯕꯨ ꯇꯣꯉꯥꯟꯅ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯦꯍꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯑꯣ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯏꯖꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯂꯨꯅ ꯇꯧꯕꯤ ꯅꯪꯁꯨ ꯅꯁꯤꯒꯨꯝꯅ ꯅꯆꯤꯟ ꯊꯤꯕ ꯌꯥꯝ ꯍꯩ ꯇꯥꯁꯨ ꯍꯩꯔꯝꯒꯅꯤ ꯅꯨꯡꯇꯤꯒꯤ ꯐꯨꯕꯤꯕꯒ ꯆꯩꯕꯤꯕꯒ ꯇꯧꯕꯗꯨꯗ ꯅꯪꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯣꯂꯪꯉꯧ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯝꯐꯥ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯁꯤꯅ ꯐꯖꯕꯗ ꯉꯥꯎꯔꯨꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯩ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯇꯣꯂꯪꯉꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯇꯣꯂꯪꯉꯧꯒꯤ ꯋꯥꯗꯨꯗ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯧꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯣꯂꯪꯉꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯦꯜꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯐꯅ ꯋꯥꯔꯕꯁꯨ ꯅꯣꯡꯃꯗ ꯐꯥꯎꯕ ꯄꯣꯊꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯂꯪꯉꯧ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯕꯅ ꯁꯦꯜꯁꯨ ꯑꯁꯨꯝ ꯄꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯔꯥꯖꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯪꯉꯧꯗꯨ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯂꯥꯏꯖꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯣꯂꯪꯉꯧꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯥ ꯇꯣꯂꯪꯉꯧ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯛꯑꯣ ꯇꯣꯂꯪꯉꯧ ꯀꯩꯁꯨ ꯍꯥꯏꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯅꯨꯡꯉꯥꯏꯔꯤꯀꯣ ꯇꯝꯐꯥꯗꯤ ꯎꯔꯦ ꯀꯩꯖꯈꯤꯒꯦ ꯂꯥꯏꯖ ꯃꯥꯁꯨ ꯇꯣꯂꯪꯉꯧꯅ ꯁꯦꯜ ꯄꯥꯏꯔꯛꯄ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯒꯤ ꯄꯥꯎꯁꯤ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯂꯩꯌꯦ ꯇꯝꯐꯥ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯝꯐꯥꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯇꯣꯂꯪꯉꯧ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯇꯥ ꯇꯣꯂꯪꯉꯧ ꯀꯩ ꯂꯩꯔꯒꯦ ꯇꯣꯂꯪꯉꯧ ꯂꯥꯏꯖ ꯂꯩ ꯍꯥꯏꯕꯒꯤ ꯊꯋꯥꯁꯥꯗ ꯇꯝꯐꯥ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯇꯝꯐꯥ ꯏꯛꯑꯥ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯇꯣꯂꯪꯉꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕꯗꯣ ꯑꯋꯥꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯇꯝꯐꯥ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯇꯧꯗꯨ ꯂꯥꯏꯖꯗꯤ ꯁꯥꯎꯅꯤꯡꯅ ꯍꯦ ꯇꯝꯐꯥ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯅꯆꯤ ꯑꯩ ꯀꯣꯏꯕ ꯅꯨꯄꯥꯗ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯤꯡꯉꯝꯕꯤ ꯑꯣꯏꯔꯝꯃꯤꯗꯤ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯖ ꯁꯤꯗ ꯇꯝꯐꯥꯒꯤ ꯃꯔꯥ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯆꯠꯅꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯋꯥꯔꯤꯗ ꯃꯇꯧꯗ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅ ꯃꯁꯛ ꯈꯪꯍꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇ꯭ꯔꯕ ꯄꯨꯟꯁꯤꯁꯤꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛꯇꯪ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ ꯇꯝꯐꯥ ꯆꯠꯁꯤꯜꯂꯛꯑꯣ ꯇꯝꯐꯥ ꯃꯁꯦꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯇꯣꯂꯪꯉꯧꯒꯤ ꯋꯥꯍꯩꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯆꯦ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯔꯩꯗ ꯅꯅꯥꯎ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯇꯥ ꯇꯣꯂꯪꯉꯧ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯄꯥꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯑꯋꯣꯡ ꯑꯋꯣꯟ ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯇꯣꯂꯪꯉꯧ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯟꯒꯗꯣ ꯅꯪꯒꯤ ꯅꯃꯥ ꯅꯆꯦꯒꯨꯝꯕꯤꯗꯤ ꯅꯠꯇꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯂꯥꯏꯖꯅ ꯅꯪ ꯂꯩꯈꯣꯏꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯏꯀꯥꯏ ꯈꯪꯗꯕ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯇꯝꯐꯥꯕꯨ ꯊꯅꯝꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯕꯗ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯊꯤꯡꯗꯣꯏꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯕꯗ
ꯆꯥꯎꯕꯤꯇꯣꯟꯅ ꯁꯤꯟꯗꯨꯅ ꯇꯝꯐꯥꯒ ꯇꯣꯂꯉꯧꯒꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯇꯣꯟꯅꯁꯨ ꯇꯝꯐꯥꯒꯤ ꯋꯥꯔꯤꯕꯨ ꯈꯪꯕꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫